Wari CHAPHU माइकैदगी AKONGCHANBA थोकसोमना ताबिरबसिंगबु तारामना ओकचरी हौजिक अमुक लौबिरसी अइबा अमित कुमार हुइद्रोमबगी ब्लॉक नंबर 2 हाइरिबो वारी असिगी सीजन 2 तारा सुबा अरुइबा तांका सजाओ अहांग लंबी अथेंगबा अहिंगसिदा मतोम त चतुना वाखल मौन खलकले अकीबा कया अमसुनी मंगोंद फावरिबसे महाकपो फिफम असी मथवाई मांगलगद्र नत्रगा करी खुदोंग थिब नंगदोरिबनो खनबदा मखोंग अदु चुमना फाव थांग ngamsilaktre स्ट्रीट लैम्प सिंग अदुसु लमहांग ओइसिलकपदगी थांद्रे अदुना मरम ओइरगा अमंबा जगा ओइसिलकले सजाओ उपायदि लेते फुरित खाउदगी फोन लौथोके तौबदुसु ताहोर माले यावरमद्रे सजाओ मतोमता करीनो तौदोइसिबो खन्न लेरिंगै लबुक लोमदगी सागुंबा अमा अहोब खोंजेलदा nganglanga senkhali mamli tawba marak asidasu kiraba phibam adu mahaksu ure adubo mahaki manak nakna sorok hek langkhalakpadadi swai launa mangki matam aduda sajau kimanba henmallakpadagi panthaba tawdana kan chali sorsu thabet holi adubo khara chelaktaba matamdadi warak laduna pothage tawi pothafam ama oiba yaba haiduna yingakpadadi ujau amakhak lambi nakalda hawribada ure masida changduna leirage khalai sajau karinungki phajadaba thabak mamang thakta tawrabano khalai matomta mi tanaba koilau lauge haibasu hek ngamdre ukhong aduda changsinduna famthai aduga ngathai umang marik adu taithoi wakhalda khani karino masi ni tawribsibo mangla taibangla ai gyan mena matadre hausipu ai kari tawdoino yumsu yogdubu wale ahingsida kanamta su thingnati wakhal si khanna potharingai nungsit liri sitpa horai maduda sajau mamit adu amuk singlai akoiba aduda kuyengi uru khuding akiba saktam uira boita khale haina humna horiba sambalai khara adusu mangonda songsilakadaba mana uri aduga uthak aduda usa singna hai humna tawbagi makol adusu akiba khonjal amana nahirakpa mana tahale mahaki mana kongda matam sida mahak leikhisira natraga chen khasira khalingai mikup asida amuk khanghodana usa amakak tektuna mamangda buk launa tari maduda sajau khangprek khangnaduna chongi adubu usani haibadu khangakpadagi masa matom ta pakhatpadu phathajari kuina leiba kudong chadau mandre khalladuna sajau phuk haugatuna leithorakpa matamdadi chawba mahaki hek mamangda leptuna lerami madu obada sajau kanna lauraga maning halaga tui chawbadi sab yungna leptuna yenglaga lei sajau haugatlaga chenge haibu fau kawba makai tung hanna sitlaga handore adubu chawba khanghoduna paisilaklaga sajaugi mangak samda git nami matamtuda sajau sor honba ngamdre kanbiu haibagi mongda masa adu phadra nomi adubu phatraba chawbagi thawai asinati lemna tharoi matagum mangak sammadu kanna hen namsilai upai leitraba sajau una mafam simaktada mathwai mangkhre somdasu saitiam lampaktuda matom ta kangauna na leiri machi amadu changsinduna phone adu puthoi aduga call tawnana bameli adubo thukat pahenman kivana phone adu menman tadana pangmet tameli adubo chaning tana sor honduna fajana phone adu call tawnana bahonare matam sida khanghodana mahaki phone adu musin muba khut amana tapari matam duda saitiam phone adu langthorai phone langthorklaga manak nangna tadun leiba matam dadi phone gi maingal na uhale phibam kairaba nupi amakhakna mangonda yamna pendana yenglibado madu ubada saitiam walang karimata ngangtana nupi du de yengi munna yengsilubu matam dadi nupi du atai kana sunate Lakshmi ni
अदुबो लक्ष्मी दी लक्ष्मी ओइद्रे मंगोंद चंगलिबा भूत असिना महाकी हक्चांग पोलांग असिबो खुलाई ओइन सिजिनरे हाइबसी सतम असिन सुखंगहले मधु उबद सैत्यम दु तपना लक्ष्मी बो कौगे तवे अदुबो लक्ष्मी तपना तपना मखोल दि थोक्तना मया अदु काथोरक्लगा नुगलई मधुदा सैत्यम कीरदुना हुगलगा चेनगे तवे लक्ष्मी सु सैत्यम गी मसा अदुदा फागदबगी मओंगदा सोंगसिलई खुलई थूना सैत्यम मफम अदुदगी नाथोरक्लगा चेलई कदोमदनो खंगदना तुंग हंदुन येंगुब मतमदसु नोकली नोकली लक्ष्मी न चेलकपगी मओंग अदु उबदा अदुक्की मतिक अकीबा अमा ओहेले असुमना तुंग हंदुना चेलकपा मतमदा अहोबा अरुंब पोसक अमदा खुदी थीदुन तुसिलगा ताई ममाई अदु येसिनखिबा माले ममित्ता उफुल चंगदुना सुरु सुरु नोइरी अदुगा महाकी हेक मतुंगदसु कनागुंबा अमा तुरंबगी हौगलकपदौना तौरी हौगलकलिबा असि बिरजितनी बिरजित ngasai makai gyan mangduna targa leibani aduga mahaki thawai adubuna chawbana lakna duna thambani hausikti saitem na mahakpu gyan tahalle mikap thokhale birjina ngauri fairi yangakpada laimaida amamba marakta saitem du suru suru noirga leiba aduda kori birjina saitem 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 su khangboy kariboy khumlei ha how kanano aine birjine nang kai dorge mafam sida leiramisibo saitem na ayumukta chinkalo ai mitse upul changkre karimta udre birjit saitem bu simkhale aduga mamai mamit aduda sor kampiri ngai hak leiraga mamit adu pangba yarakle aduga saitem na hari bai sida koina legumsi kada changlasi natradi ibani siba soiraroi birjiti mangoi hawoi gyan ama imang manglibani adubo mahaki marupsina asumna hairakpadadi hoi haiduna makhoi ani yamna thuna block lomda lakle block adu mitmang uba makti ure block tuda sensin ge hek tawba matamda birjiti chap yungna leptun lehore saitem block tamna chenseli adubo tungda birjit laktaba aduda onthortuna yengi block lomdagi kapthorakpa maingalna birjit ki saktam adubu yengbada pendaba ama ohelle birjit machi amada lengdana mamittagi mapi sinthana mahakpu kanbiyo haibagi maongda chumdring leplibada ure loinana mahak hek matungdana lakshmi leptuna leiri madu ubada saitem kari tawgadabano gyan kari mata tadre adubo amuktang kanna lauduna mayamdagi mateng lauge khanduna launaba maya adu hek ka thorakpaga tungdagi machin adu melai melaklipa khut adu karum manam nami mabukta su chejet konsilak matamdati saitem kari suleng bangamdre pomnamak chawbana khudum chankhre khudak asida mamitta haukiba thodok kaya chawba amati nungsida karem ka thaina kiba kaya adu saitem gi mamitta uhallei saitem khangba ngamagi pangal leirak oi tawre mamit adu ira chelambadagi I oina marik senthare aduga mahak uribasina bejitsu karimata lengbu otpangamdana mamai mamit ngauraba lakshmi na phaduna thamba asini asumna bejit manglomda tuthare sibu makti sidri tunglomda asongbolomda amamba marakta soro chingsinkre masi khaktamakni saitamna uhubase makha tabada mahaksu lekthakre William amadi yaima lengon aduna makhosu block lomda lai makhoin amamba marak ground amadi park lomda migi khonjal manba amadi tu chungba khonjal kaya taribani adubo kadudang yodadi haiduna wana lakbani campus sina khara chawkhibagi matam khara changkhibani adubo hausikti makhoina block adu yore kadudang di yoraga atai satrasu khanghal si haina duna istiar kar khalake tawi adubo William
Diary adu khangning ningsing laki. Maduda mahakna yaima bu khami. Diary til kamay doni. Yaima William de yengi. Maingal sida William tu salubagi pibam di khara di soksile. Aduga yaima su lengjum du thang na ten kibagi ina pumtai tairi. Loina na makut namaduna su mensili. Makoi ani tingak yengi. Aduga yaiman hari. Bye. Nang lermo. Ay tiruke. William na. Yaroi. Ako'y punasasi. Natraga. Atay sodo ga haisi. Yaiman na. Bye. Ibanigi thawai di bam kiba yai. Adubo. Pajadraba wari kaya si. Ibani na maram modaga. Loina makhang kiba bise. Ibanigi thawai do. Nungay fong kanggadra. William na kumi. Sidamong ninaragumsi. Atay do hairasi. Yaiman na. Bye. Ibani na pumnamag si mayok naraga. Lehuri ba imana ba kaya singasi nungay na leho baga makwasiyaw na sipam napam kangandradi ibani matang sida kari apaba pol na pangdosi. Achumba magni. Matang sida yay man haidibawa asi karadi achumba yawri. Loina na angangi wakal ni. Chummi lali. Pajana kang busunate kiri haiduna koilaw busu amuk hek in khalak pa kaubagi tin lai ki daban maram oiraga adu maksu hek tawning de haiduni. Thangai sengna film da drama da lela da hero gi role adugumna makhoi su pamle haiba mak yai. Adubo William di nungsigi wakhal kaubadi nate. Aduna amuk tangdi mayamna thengnariba aki akhang kaya si mahakna nungsi bagi laman sakba oina kokhange haibsi khallibani. William yaima ngayak tumin na onsin naraga yengnaraga lay. William di paglang da nga thari. Yaima na lengzum namadu makut na mensili. Idi thokli banina purit pirol ngak tatayre. Ngayak yengnaram laga yaima tumin na makada amuk kungkre. Mahak na kungkiba du William di yengdun lehawi. Yaima asokpa makut aduga loina hanagi mafam da amuk lagle. Handakti ichik chii mafam masi. Makwegi campus oijarabasu amamba oibanina maning mamang ingaw ngawi. Hauribu uyam adugi makhongda asum lakpada diary adu taba thengnare. Diary adu hek khungatpaga mahaki hek mamangda Lakshmi du leptuna lerami. Munna yengi aduga nokphet tawri. Maduda yaima diary adu chejet konsili. Madu ubada Lakshmi noklambadagi saura'i aduga makutu tingthoraktuna pirau haibagum leptuna yenglagalay. Yaima thauna pumba phudoktuna chenge haiduna tung onthoraklaga chelakpada Lakshmi na paisilaktuna yaimagi khubomda tapari. Yaima tusinduna tare. Khutta pairamba diary adu paithoktuna tai. Madu ubada yaima pakhatpa phaurakle. Diary adu amuk lamge tawbada Lakshmi chongsilaktuna yaimagi phaiganda khujinna khotuna yalai. Matamtuda khangba ngamdraba yaima kanna lauri. Makut namasu pharak tarba yaima uprang uptuna sitlaga yamna wana diary adu bulami. Somdana Lakshmi na khujinna khotlaga manangan tamna kakhlai. Khangba ngamlaktraba yaima sitlaga chalamba adu leptuna kaptuna leiri. Adubo kanano khangdaba ama makhong segli tawba ama songsilaklaga diary adu khungatkre. Madu ubada mapi sinthana yaima yengni aduga Lakshmi du phuk haugatki. Masak khangdaba nupa adu William ni. William penmal laktreduna mafam sida amuk halakpani. Mahakna mafam sida yaurakpa matamdadi ngasai asongba marakta sangsin kiba Bridgetsu utakta yandrun leiribani. Adubo kanamatana ude. Usa anigi karakta makhwangna loksinduna makok makhada onthaduna mayadagi tap taba makai Bridgetsu ngasai makai yandrun leiribani. Gyan makti mangdri. Adubo leng otpati kaya ngamdri. Matang asida William thauna fana asumna hanglai. William na hayo nangna ikhoidagi pamis karino. Lakshmi akiba khonjelda nogli. Yaimana uptuna tadun leiri tunglom thangba
nangan gi saruk ayamba ihing nahing sare amukasu William na makha tan hanglei hayo sawa nang na ngasi aikhoi mayam sidagi pamsi kanabuno kanagi thawaino natraga kari posakno handak mukti Lakshmi nokfet tauna khudombi adu diary adu da thilai aduga William na hangi diary se William diary adu makhutun thinduna madura hain hangi Lakshmi akiba khonjalda hauna khakna nokli maduda William gi loksing season ba horakme aduga William na hari adu oibe taradi nangi diary ainu pigani aduga nang sana pot kum sana riba Lakshmi gi haksang si thado Lakshmi nokphet tawduna yengduna adumak lei William su kanada roi khangladuna purit khawdagi maket ama lawthorei aduga fat chukhalei handak mukti ngasai makai mamli sari tawriba mafam adu mayek sengna unaramdaba adu kharadi sengna unare Lakshmi gi maithong yenghawi athoba posakna yat khibagi mamaido dakphong ngaktani makhut masana ina pumtai tai mafi marol men man tadre loinana yaimana tadun leiba adabo hen ngaklibadi mathakta yandun leiba berjet adusu ure matam aduda William khulai thuna maket aduna diary adubu mai thana na batawada Lakshmi masa adu thak niktuna sauna William de yenglei William nakanda tadun leiba una wana akangba mayam sing aduda achak maket maru adu fat langsin bada brang hauna mai chaklai matam sidadi mafam asi pungan ngale mafam aduda Lakshmi leplam badagi tu tharaklaga tharo onduna maisa adu khangbagum tawri akoi ba sida tahi daba khonjal kaya kirba sahum kaya William na phangli tari yaimasu mamit tamag yenglei karigumba amattadi tawde Lakshmi di chawbagi khonjalda kanna lauri adubo kona thangda mai adu mutatnaba songsilake tawi songsilakpagi paisilakpa aduda Lakshmi chap lepi maki makhong nama adu yaimani yandrun lerame Lakshmi kanna lauri aduga amuksu taseng masak ama oibagumna kanbiyo haina kappagi mawong su tawri William akoi bida siliba nungsit sing aduna mangonda apan mapirak liba si ngakthok na buhotnari diary adu makhut na pairam badagi nungsit sing aduna kanman kibana makhut tagi takri laimai da takiba matam aduda Lakshmi hena diary adugi maikai tamna songsin buhonai adubo yaimana kanna yali Mayjaw asisu nungsit asin madam orega mutpagi mahutta mairi hena phairaktuna maibul onkre maikei mari makta tapna sandoktuna diary adu yoga dore matang asidadi William diary adu bolami paktharaduna maingal asida sitliba nungsit sina diary gi chena khuding phaktorakpa matamdadi William diary aduda kari yawi haibadu mayek sengna urakle maru oina chawbagi ina pendaba kayagi wari irambadu khara urakle igi mayikna chawna thari angu sana Martin Saitiam Birjit Sajau haina maduna takle hinglingai matamda chawbana kayamuk yamna pendana lenkhibagi haibado hausikti William gyan tapna tarakle adubo taibang miga saroi ngaroiga punba yade haibadu khangbanina Parabasu patrabasu setna khaina thamba yade khanthaduna diary adu mainung da langsinaba sem sarai matang asidani Lakshmi hena kanna sauraduna law khonglakliba Lakshmi gi mamai mamit adu manin bang kabagum tawri nungsit gi sahumna kanman kibadagi mathakta longna yanduna leiriba berjesu usa adudagi dan tharaktuna tarai matam sida laibak fabadagi amukasu Lakshmi gi mathakta tasilaktuna nansale hauzik Lakshmi gi haksang si chawbana sizinaba ngamlaktre aduna maram oiraga manin bang kabagi mawong tawramba adu kaina thangda chawba
Lakshmi gi hakchang dagi paithorkle madu ubada William diary adu songsinduna khungali aduga mainung dalangsali chawbusu nungsike mamang thaduna pairakliga diary adubu ukadabugi tawi mahaki laman singba loidri haiduna adubu ahangba malangda tawba posak amagumna diary adu mainung da paisinkhre loinena chawbagi ningamdraba thawai asisu mainung da chongsinkhre matam sida thawai asi mainung da kaptuna lauduna khangi loinena diary asisu tangoi ta na chakre hausikti silamba nungsit sitkhidre taramba mikap miracle karimata ta khidre tari ba haibabu William na sor thabet honduna leiba yaimana leimai da anabagi chaina khangiba aduga phipam thin soklaba Birgit ki na heba William di mairik sida mamit uri nungsigi mino madu yenglaga William mamit adu tap na usin kre nongalam dai matam oidabanina satra sing adu question chenari warden di amat yaudre makhoi masel mafam marang khangdana question chenari khara amana toilet ta sar saitem targa leire siri haidun koilau launari khara amana William yaima leiramdre launari aduga napirom dasu Lakshmi thiba khangdre haina kan chenari I marik na idun thamlamba diary asi masi leibana chawbagi thawai asina khudum chankibani adubo chawbagi ni haiba malem asida posak amata leitraba asidadi pomchik chikle mahaki aningba adusu pangthoklamle adubo Birgit hinghaure Lakshmi su phibam sokle ayha question chenarba matungda punsiba amati pathona chingnaba mafam oibagi sensilakpada oidamliba phibam asi ubada marupsing adubo pangkhatuna kapli atai ahenba singsu sangsillaktuna asokpasing asibu puthokhinaba honari adubo pathau Lakshmi gi phibam asi ubada manakta sangsinbadi ngamda yamna wana yengdun leiri nupi singi warden aduna Lakshmi bo saugat piduna pukhinaba honaba adu pathau di upai leitana yengjari boarding asi hausikti miyamgi minin tana thankre ambulance amadi gari mayam nasu mafam asida thausinari loinana channel kaya gi reporter fawa maikai khangdana angak pathodok asigi matangda lagle laivak fabadagi William thoin sokhodre yaimadi hospital dagi lengdri Lakshmi su hospital da leire adubo Birgit ICU da leire punsiban hai bai noina ikoidang horam labadi si yong soklam loidabani pathona kaigino noina tomna tomda toride ekoi si karigino minairide asi haiduna pathodi kappu kaple adubo William na nokfet tawna asumna khumlai noi hodo madi noi su kudong thirangani ekoi na husikti loina solve tawredana ekoi ge araibani Lakshmi gi anaba hangso chalo asi haiduna William na Lakshmi hiptun leiriba bed adomda mangak tu induna tai pathausu kapli hek yeng thoklui matamdu da Lakshmi makok adusu bandage yetna makhoida nokphet tawna yengdun leirami madu obada pathau mamittagi mapi sinthaba leptre marup singki nungsibagi damak amadi mahakna khanjaba nupi asigi damak pathau mapi adu taithok tuna Lakshmi gi manak tamna chatkre adubo William di makhoigi matausi uraga penjari panthung yobungam khidraba mahaki nungsibagi lambi nungsigi saktam mamitta una makhoigi ward tamna Stephen amadi mama ani duna changlakpadu yengle matang sida aiba Amit Kumar Huidrombagi block number 2 hairiba wari asigi season 2 asi loisanjari wari asibo howbadagi loiba fawba mapung phana tabiriba khudingmak pusu loisilakpada amuk hana ikai khumnijabaga loinena thagatchaba phongdoksari